पाउसिंगदा लैंगाकना CRPC धारा 194 की मखादा अथिंग थमख्रबसु मफम कयाद मियामना खोंजंग संगसिली पुलिसना टियर गैस कापली MPCC na sinduna CBIL gi mayokta New Delhi da khongjing sangsinkhre Rajya Sabha da hauzik phawbadi CBIL puthoktre Rajya Sabha da charang nama thokli Amadi CBIL gi mayokta nupasingna mapi thongdaba khongjang sangsinkhre Kurumzari Times of Manipur gi nungthil gi pau mieng tabiri basinggu BIDYAPATI mayang lambam na taram okchari hauzik pau macha khaina pizari ngasi haiba numit asi awang nongpok Bharat ki state singi marai bag lep kadaba numit ni miyamna khutta amuba firal paiduna lambi lamzau thoktuna khongjing sangsin biu haina ngarang men pek ne miyam da laukthokraba matung Manipur lenga ki yathang matung ina District Magistrate Singna ngasi ayuk pung ahum dagi Impal East amasung West District ta CRPC gi dhara 194 gi makhada athing batham khre ngasi ayuk angan badigi hauna police ta loudspeaker sizinaduna lambi lamzauda curfew thamle mi punbiganu dukan thong hangbiganu haina lauduna chatkhi lambi da lakpa gari sing halanki Impal City yauna tongan tongan mafam singda ngak sen bagi thabak chathari Lebih kecil langsung. Aku pun macam dah yang member tanggung dulu. Jadi macam dah yang member tanggung dulu. Itu polisi macam begini. Citizenship Amendment Bill listing in the Tarataruki Mayokta Manipur Pradesh Committee na sinduna New Delhi gi jantar mantar da wakat mifam sathakre ngasi ayuk pung tara makhai taba matam dagi khongjang adu sangsin ba hauki khongjang adu da CLP gi luchingba o ibobi MPCC gi president Gaikhangam MLA Gobindas Lokeshor Tien Haukip Joykisan AK Mirabai o Landhoni o Henry na chingba MLA kayana saruk yakhi Hauzik Kwakaithal Takhel Laikai da Maikai Adom gi miyamna Chief Minister N Biren Delhi dagi Imphal da laklagani haibagi pau phangwadagi miyamna Chief Minister N Biren thingduna CBIL gi matang da chap chaba phirap laukthok hananaba ngaibaga loinana makhal makha kaya gi khongjang sangsili mitam singmai thari police na khongjang sangsili ba singbu takthok nanaba police na tear gas kapli thaudawasigi matang da mitna uba paudam khara lominasi Rajya Sabha da hauzik phawbadi CBIL puthoktrei Rajya Sabha da tongan tongan bi issue kaya gi matangda khanabada charang naba thokli charang naba kaya leibana ngasi nungthil pung 2:38 dagi hayeng ayuk pung 13 phawba yai thokre Nakal Amaromda Chathariba Lok Sabha da Inner Manipur Parliamentary Constituency ki MP Dr. T Mainena CBIL asi Manipur yauna awang nongpok lamdam singda chatnaba yaroi karigumba bill asi Manipur da chatna halabadi pre-merger status da hanjin halu haiba dabi tawduna speaker gi pukning chingsin khre
CA Bill gi mayokta miyamna sangsilliba khongjang asigi sharuk ama oina ngasi Pendraba lamdam asigi nupa singna Kanchipurda leiba BJP Manipur Pradesh ki matam kharagi oina hangliba office amadi Kiamgaida mafi thongdaba khongjang sangsin ki hairi District Magistrate na ngasi ayuk pung ahum dagi CRPC ki dhara chama nifu mari gi makhada Imphal West District ta curfew thamkhrabasu kaithel phambi ima ibel singna ahing yarektuna sangsilak pa khongjang ngasisu hanba leitri curfew marakta ima sing khongjang sangsili ngasi ayuk curfew marakta khongjang sangsili bi ima amana bill asigi mayokta hanba leitana khongjang sangsin ki gani haiki Citizen amendment bill je pass up je sukai aro habi damta masigi mayokta ne ba khoine tokjari je hojik maruina miyamna government sina tawriba thawong ade government si miyam gi damta miyam gi seba tongni na chongthokiba ade miyam ji ayaba gi mantungna miyam gi phaba tawbirakani hane miyamna thajaba thamaga lagiba state government haitare ko sina hojik se akogi miyam gi hojin namthana mi damta haitare rajya sabha da hayang tang ngasi mak puthokadoriba citizen amendment bill gi mathang sida masi miyam gi apami mayokta lakadabagi mami ma leibadagi adagi masjid government akoi internet thingjanba curfew thamjanba miyam gi hung namda numta tobose curfew manung daneba koi sispa gi curfew manung daneba miyoi mayam ma curfew thugaraga tholokibdo sugumba miyam gi sugumba thawong sina maram moiraga lebak se misimina thokchuma kai moina miyam gi apam je khangdabagi mom to masi akoi yam jajanide adra maram moiraga masi maruina internet thingba degi kanu thangba degi khabar da kaida press media da ba miyam ga pam phongtok pa yadraga di democracy gi right che karino ba india gi maroi ba india se yam chawa democracy chappa leba amne ne prithvi da mam chali ne ba aduma india gi manung chanba state amane ba khoise ado democracy gi kari wan thok le ge ba ado maroi ne se government na sigum ba thok dok musi mina yaw jingai da miyam ga pam khan thab tok bi ha ba se akoi ima ka thing gi site gi haijari Makhata ba pau pizadringi da break macha matang lobzari lamjingba group na Manipur da lairiba assembly constituency humphudagi mathauda pukning changba public relationship executive post ki miyoi amamam lawjagadori mahigi thak yamdrabada graduation oigedabani akupa marol gidama contact tobirau @131944063 amukasu @131944063 aikhoi gi address lamjingba group Rims Road Imphal phone number @131944063 Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari miyam service vertical sing asigi khudong chaw lobi ngasi maglengchin biroksi mobile furniture Coapitel near Imphal Quarters Manipur da ihan hangoin hamduksaba Green Can Industries Masida commercial kitchen equipments amadi bakery item makhal suna phangiragani. We're very, very thankful for Green Can Industries and what they have done for us so far. So together, we think Green Can Industries is the best. We believe in the service of Green Can Industries. Green Can Industries is the best. And Green Can Industries is the best. Green Can Industries gi after sales services si amna pending hour entrepreneurs sing Green Can Industries that depend over yani habse good has We trust only Green Can Industry. Green Can Industry is the best. We love the quality of Green Can Industry. Green Can Industries is the best. Green Can Industries is the best. Agum so mutang lenshin biraktuna akupa marol gidamakta tanabiyu aikhoi address Green Can Industries Mahangum Lekai SBI ATM building. Green Can Industries for better baking. The great wedding sale by Mobile Furniture. break ki matong na pau makhata na pizari man pack lising makhada miyamna sebil gi mayokta sangsili ba khongjang saugal leduna ngasi khurai tin sit lambi da sumai kai adong gi miyamna lambi mayai da tayar mai thadun khongjang sangsin khi amadi pen da ba kholau kya lauki nakal amaromda Jenims ta medical tamliba mahiroi singna bill asigi mayokta wakat mi pham sathaki loinana yaning da ba kholau kya lauki hiramasta report ama
Hojik akoina leiriba mafam asi Imphal East ki manung chana leiba Jenims ki Boys Hostel ki mamangdani hojik medical satra sing yauna ngasidi lamdam asigi miyam kaya amana tholaktuna CAB bill chatnaba yaroi pass to gibe yaroi highway kholau kaya amada ngasidi mahiroi kya amana medical mahiroi kya amana jung ngasidi khongjang leptana changselei hiram asing matangda medical satra sing jina wafal londa kai leige haibadu mayam punam ta khangminasi Allah Songi ming am ta haibiro aduga kai gi damak no khoi medical satra sing ji punna yaur ga ngasidi changse leiba khongjang ngasida kai mo leibi ge ming am ta haibi ai gi ming Navachandra Kaisham Janim Student Association gi president ngasi CAB hariba yamna satiba makal gi bill asi indigenous people da yamna sokma maram oibana akhoi jo indigenous people oijabani na ngasi akhoi gi tungi yumbi oijaraga su tumina laithokpa yaraktaba akhoi gi tungi future da lambi da yam soklakpa maram oibana ngasi akhoi su yaningde masi chana biganu haiba si lengakta uchabani central government nasu masi yaringai di chana bidanaba adagi state government nasu chana bidanaba kanna honabiyu haibasi aigi side gi appeal tawjak Yamna chumba wafam ne ngasidi medical satra sing yauna lamdam asigi tongan ba miyoi sing amadi praja sing kanglup lup kaya amana ngasidi changsel laktuna CAB bill channa yaro habe wafam kaya ama phongdorakli camera person Ibo Sanagloina na pawdam jariba video journalist Bisorjet Imphal East Jenims Sagolban Mainoilerak Apunba Marapai Bilup Nasung as Sebil Gimayokta, Sagolban Mainoilerak Masenda Wakat Mipam Sataki, Kongdang Louis Singna, Makuta Amuba Piral Paiduna Yaning the Bakolau Kayasulauki, Amaromda, Wakat Mifam Aduda Saruk Yakibi, Sagolban Mainoilerak Marapai Bilupki General Secretary KX Amitana, Bill Asri Mayokta, Wapam Kaya Amatamlaki. Haiba, Bill Asi Karima Pass Hector Pomatamda, Ekoi Manipur Ladiba, Ekoi Miana. Akoi gi siwa kangdana akoi chongthok jagani aduga ngasi Manipur sarkara akoi gi hariba bill sigi matangda akoi gi police force mayama ma thajandana imai ben mayama su asoga pan nangdana satra sati mayama ma su asopan nangdana leiba se masi akoi gi yamna akoi gi pangdaba aiba tare morel yaudaba akoi gi sarkani haidana akoina hariba khongjang ngasi dai khoina khongjang tangsin jari ngasi haiba numeda se sta akoi gi hariba CAB bill ase masi pass tawragani habase akhoi miyam na khange hariba pot asreista akhoi gi mainoler ki oina ka chamdong kente gi oina sagonban mainoler ki oina akhoi gi imo gi mayum na changchan gani akhoi zen ta gi mayum na changchan ne akhoi me punna changchan minara kanda akhoi hariba akhoi gi mantri singje masi makhoi na kari gi damakta tumina lairi bano aduga ngasi mak akhoi gi lairi ba miyam sreista makhoi na wa ma teram haidra makhoi na tumina lairi ba se kari gi no habase akhoi na hangjari Maya lambi paringi sarukta langthabal furama khongda miyamna lambi thingbaga loinana wakat mifam sathaki miyamna lambi da uwa phaizinduna amadi tayar mai thaduna lambi thingki langthabal left awang laikai langthabal nong thonghanbi mongsangai mamang laikai amadi mongsangai school leirakta su khongjang sangsinki khongjang adu da saruk yakhiba singna tongan ba wafam kaya amasu phongdok narli Jangsan jabi khongjang ase bin gi mak ta jangsan liba ja khoi chi di ba ko han balai tala jangsan jagani aduga akhata na dum jangsan jagani khoi lepalai tana aduga bin che yana ba purak tana khoi na Narendra Modi saka achina silai ba thorang ase akhoi sung aya janingde aduna bin je handok ta ba taraga di akhoi chi da ba june akhoi sai than su sai tora chi ju chi gani hauji oiriba khoi gi bin puthokpagi matang sigumba issue sida akoi khwarman bazar da koi mai bin mayam da dharna tokduna awaba kaya khangdana hing tum da gai leiri ma matam sida mathong wan khangda ba makhon thok to ba akoi gi tiar gas kya kapsan dana mamit mana soktana mamin mana tang base mamin mana soktana mamin mana bawda u da ba kaya ma yausilaba matam sida akoi hauji ki ba liba lebak sina kaino sina aso asang akoi gi mantri mandol hoji oibiri ba koi sem mayam sina tumina laithok pai base akoi yaningde Prime Minister na su asigumba sida khatang thawa yauksen biraga moigi marakta tinhan akoi state government sibu moigi makhada leheninga gadi moigi makhada tilaninga gadi moigi makta tilaninga gadi akoi na haiba su khatang
नॉर्थ ईस्ट की होइना कोई मणिपुर स्टेट की होइना कोई प्रजा मियामना हाइबसिसु खतंग ताबिउ हाइजना कोई प्राइम मिनिस्टर मसामक्ता स्टेट की कोई चीफ मिनिस्टर मसामक्ता कोई हाइजनिंगी मणिपुर से भी पुथोपा अखोई सरकार की माइकैदगी रेस्पॉन्सिबल पीबीरक्तबसिना अखोई असुकी मतिक अखोई वाखंदा अखोई ngasi पास तौगनी हाइबगी अकीब अमा लेबसिना मरम ओइदना ngasi अखोई लेकाइगी मैरा पाइबी अमदी अखोई क्लब संस्थान में पुलगा अखोई लेकाइ सिगी ओइबा पुलप पुलका ngasi खोंजंग संगसन जबनी अदु पुलिस मै आमा लाक्तना अखोई थुगाइना हंजन जलामी अदु मोय अखोई मुनाबदगी मोय अयाम्बा हुजिकति हनग्रे हाइतारे अयाम्बा अखोइना हुजिक पुलिस हंजन लामे कवागी लामे अदगिदी इम्फाल वेस्ट की करी अयाम्बा सीडी मै आम लाक्तना अखोई सि थुगाइना बकन सिलमी अदुबु अखोइना ngamdana मोय अयाम्बा हुजिकी ओइनदी अखोइना ngamna सन खोंजंग मखा कन्न सथजरी कर्फ्यू मरक्ता थांगमैबन यूनाइटेड क्लब अमदी माइकै अदोंगी मियामना चथरखिबा खुथांग सारा हेनबगी खोंजंग असिसु मखाताना संगसिली खोंजंग असगी तरुकनी चनबा नुमित्ता सरुक याखिबा क्लब असगी वाइस प्रेसिडेंट प्रताप लैसांग थेमना से बिल असि अवांग नोंगपोक भारत त खुंदारिबा येलहोमी सिंगु सिंगनबा बिलनी बिल असि हंदोक्ट्रिबा फावबा खोंजंग मखाताना संगसिनखिगनी हाइखि नसी 6 days अखोई सुरे अखोई डेली हंगर स्ट्राइक से अखोई थाइम यूनाइटेड क्लब ना सिंजर का ऑर्गेनाइज तौरगा फमजबनी अनु ngasi कर्फ्यू लेरगसु अखोई की तोहम तोबो थौदांगदुदी अखोई चपचाना पांथोकनी अखोई सथगनी लोइनन हुजिक केप की मतंग दा राज्य सभा दा हुजिक पास तौनबा होनरिबसे सिगे मायक तपने लेपनी मणिपुर मियाम की दमते अखोई थाइम यूनाइटेड क्लब ना चपचाना थेननबगी अखोई हुजिक ओरिजि सेम सा लेरे मदु करी थुलकदुना हाइबदुदी लाउथोरक मतुंग दा मयाम खंगनी मियाम की खोंजंग कंसिलकपना मियाम की मिहुत ओइरिबा एमपी अमदे एमएलए सिंगी पुंसी अमसुंग लनथुम अमांग ताथोल पयाई हाइबगी चिंगनबा लेबदगी सिक्योरिटी न अकन ममोंग गाक सेनबगी थबक चथरी वाहेंगबम लेकाइदा लेबा राज्य सभा के एमपी केएसएच भवानंदगी मयुमदा अहनबा सिक्योरिटी न थोंगालदगी जाली फावबा जाली यावबा बैरकेट थमजुना ngakselli इम्फाल वेस्ट डिस्ट्रिक्ट की मनुंग दलाइबा सगोलबन केंद्र के एमएलए आरके इमोगी मयुम नावरेम थोंग दलाइबा डिप्यूटी श्रीएम वाई जयकुमार की मयुम पिसुम थोंग दलाइबा कैसामथोंग केंद्र के एमएलए सु ओरिबा हेल्थ मिनिस्टर एल जेंट कुमार की मयुम ngak सेनबगे थबक चथरी अदुम ओइनमक कांग्रेस के एमएलए सिंगी मयुम दा ngak सेलिबा सिक्योरिटी मसिंगदगी बीजेपी के एमएलए मिनिस्टर सिंगी मयुम ngak सेलिबा सिक्योरिटी मसिंगना याम्बा हेली CAB की मायक्ता लमदुम मसिगी मियामना मैन पैक लिसिंग मखादा खोंजंग सिलक लेफ्ट्री मसिसु मियामना खोंजंग संगसले अदु खोंजंग सिलक खोंजंग सिंगसिदा थोनिद थोबक सिंग थोक्तनबगिदमक सिक्योरिटी फोर्स लखलकबा खोंतांग अमगी ओइना मियाम की मुहूर्त अम ओइरिबा एमपी अमसुंग एमएलए सिंगी मयुमदा सिक्योरिटी फोर्स ना अंगाक सेनबगी थबक संगसले हौजि हौजिसु अखोगी मांग लेबिरिबा फमसे अखोगी राज्य सभा के एमपी ओइरिबा अखोगी केस भवन सिंगागी संगाइने मा के मयुमसिदा हौजि अकनबा सिक्योरिटी फोर्स सिंगना अंगाक थबक चथरी ngarang numidang CAB gi mayokta tongan tongan mafam da maira gi rally chatki Bisnupur kaithel da kaithel phambi sing yauna miyam ne Bisnupur bazar gi akoi bada maira gi rally chatpaga loinana kaithel da ahing yareki Thobal bazar da su miyam na maira gi rally chatki Thobal kyam sifai da su maira gi rally chatpaga loinana pen da bagi kholaw sing lauki mayang Imphal da su maikai adom gi maira paibi singna रैली चटपगा रोइना एमएलए के रोबिंद्रो की मयुम थोमजिनब होटनखी मदुदा पुलिसना टियर गैस कापतुना मियाम अदु तानखाइखी कैसामपाट जंक्शन अमदी कैसामथोंग दसु मियामना मैरागी रैली चटखी अदुगी अखोई विश्वास नंगा अखोइदा विश्वास मांगेबको मांगबदिना वो कमाइना थाजुदुनु सुलिदन आई जौदों हाइको मदुदा अखोइना कैसाबा जंक्शन यू टर्न चलो हाइको नोइना कैसामथोंग होदोके हाइको आई मथा थंगांग देगांग नोइना थाजब मांग लाकदो सी सिंगजमै कैथेल की नाक येत्ता लैबा इमा इबेल अमसुंग कैथेल फंबि सिंगनसु ngarang numinang सिंगजमै कैथेल नाकंदा अहिंग यारेक्तुना CAB की मायोक्ता खोंजंग संगसिनखी अमदी पेंदबगी खोलाव किया लावखी अहिंग यारेक्तुना संगसिनखिबा खोंजंग अदुदा सरुक याखिबा सिंगना बिल असगी मायोक्ता पेंदब वाफम कया अमसु फोंदोखी
ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯍꯧꯖꯤꯛ ꯑꯁꯣꯛ-ꯑꯄꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯕ ꯃꯇꯝꯁꯤꯗ ꯃꯁꯤꯗꯩꯗ ꯑꯃꯅ ꯑꯃ ꯍꯨꯟꯅꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯄꯥꯟꯕꯤꯔꯝꯕ ꯑꯉꯝ ꯃꯊꯧꯁꯤꯡꯅꯁꯨ ꯑꯗꯒꯤ ꯍꯧꯖꯤꯛ ꯄꯥꯟꯕꯤꯔꯤꯕ ꯑꯉꯝ ꯃꯊꯧꯁꯤꯡꯅ ꯄꯨꯟꯓꯜꯂꯒ ꯕꯤꯜ ꯑꯁꯤꯕꯨ ꯄꯥꯁ ꯇꯧꯕꯤꯗꯅꯕ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯖꯥꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛꯇꯣ ꯇꯧꯍꯟꯖꯅꯤꯡꯉꯤ ꯃꯁꯤ ꯈꯔ ꯍꯥꯏꯖꯔꯒ ꯂꯣꯏꯔꯦ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯅꯛꯄꯗ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯁꯤꯟꯖꯔꯤꯕ 2016ꯒꯤ MML ꯕꯤꯜ ꯍꯥꯏꯔꯤꯕ ꯕꯤꯜ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ ꯂꯣꯏꯅꯅ ꯉꯁꯥꯏ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯕꯤꯜ ꯑꯁꯤꯕꯨ ꯆꯠꯅꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯀꯟꯕ ꯕꯟ ꯅꯨꯡ ꯆꯤꯡꯕꯅ kaya ama tawdana lai loinana madugi makha tarakpo aina akoina ahing yareptana ngasi akoina awa ana punamang se khangdana lairi ngasi paliba sarkar asina hairiba makoigi bill asibu pass tawhangiba tarabadi akoina tawdana baso akoina haje tawbiganu loinana akoi hairiba bill asibu pass tawgni hairiba taragadi akoina chiba chang makhangdana akoina hairiba khongjangsi mayokta akoina thawai hakchang yauna loina ma kathoktana akoi akiba leitana akoi hairiba bill asida pass tawdana bagidamakta akoina ngasi akan khongjang asi jangjanjari imalai ba migidam Border town oiriba more dasu sebigi mayokta miyamna khongjang sangsinki menpek na laukthokibagi matung ine miyamna lambida thoktuna protest tawki khongjang aduna maram oiduna more town gi akoibada leiba dukan sing thong hangkhide amadi kaitel kana khide more gi SBI office nakalda miyamna lambi tangkhai thingduna protest tawki Imphal Ziri Lambi Paring da su maikai adongi miyamna mafam kayada wakat mifam amadi lambi da mai thaduna khongjang sangsinki sagolban thangjam leirak machin tera amodon akham laikai tera laukrakpam laikai da su miyamna wakat mifam amadi lambi thingki Pangai lambi paring dasu haraurau khundrakpa mayam laikai amadi Pangai bazar da maikai adongi miyamna sebilgi mayokta wakat mifam sathaki khongjang sing aduda saruk yakhiba ima ibel singna wafam kaya ama phongdokna rakhi Manipur da CAB satnaba yaroi masi kai gumba sarkar asina akhoi mayokta namdana tawsak taragati akhoi harauge khunja puna maksu akhoi ingthana lemna tu oi hamigi atopa state ki minister di resign tawjarage haina hai akhoi Manipur government gi chief minister di adugumba wahi ama pawda ngani ngasi gi khoi Manipur gi samaj da mana haibi balaite Nagaland dagi Meghalaya kari atopa state mayam di akhoi sigi bilji yaning de haiduna isana resign tawjarage na haiba khoi loina khangna raba ngakani karigumba CAB asina Manipur da kalmasana bataragadi akhoi le horiba akhoi Kari Manipur di parampara hai batare yalong mising ase loina muthiba yabagi akiba leibana hariba bill ase kari gumba lok sabha da pass torpa taragadi akhoi Manipur da nupi mayam ase ahum sabha nupi lan soi da ki thokani masibati sarakar haraga sebi le Manipur da sanghan bi da talaba Manipur da bill ase Manipur da awang nong ponglam dam da bill ase pass tawba yaroi amuka hana break amatanga lauzari Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on lamjingbatomtv of Manipur private satellite television channel, which is available at Tata Sky.
Prizes: winner rupees 1 lakh, first runners-up rupees 80,000, second runners-up rupees 50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and the college near you. Call 940-299-1938. Break ki matung taram okchari amadi pau makata na pizari. Hauzikta phangba pau amana tidim lambi paringi kwa kaithel takhel lambam laikai da miyam na sangsin ki khongjang takthok na nabu hot na bada police na tiar gas kapagi thodokta amuko gi thomi ama yangna mari soktuna rims da laikan na kre amaromda kha naurem laikai da sumiyam na sangsin ki khongjang da police na tiar gas kapada laikai adudagi zeban mala kaubi nupi ama soktuna advance hospital da laikan na kre hauzikta phangba pau amana sagolban tera maikai da su sebilbu yaning da phongdok lodana mairagi rally lakhi ngakpi gani miyoi sa kya na yaning da khongchat ki rally ama lakhi thangmaiban Langol Tarung Community Hall da su nat ki oiba phizol setuna Grass Colony Guigairong Tarung amadi Tarung Khunjaugi miyamna wakat mifam chathaki loinana Langol Housing Complex Langol Laimanai Langol Type 2 aying laikai amadi Langol Type 3 e parking da miyamna wakat mifam sathaki Langol Tarung da chathaki ba wakat mifam aduda saruk yakhiba Langol Tarung Village Authority gi chairman Panmai Maisongkung na wafam kya amasu phongdorakhi Guigairong Tarung, the Grace Colony Tarung, the Tarung Kunjao. I call Ahumsi Handak Saliba 2016 Amendment Bill. Ya the big Kunjang Jingasi Satari Bani Aduga Nasi Amu Moina, Raja Sabata Putokadoriba Bill Ase, passed over Targana, Masidi Hena, Akan Makunjang, Amu Sataki Hadana, Adumina, Miam the Tamjedi. Kwa Kaithel Thiam Laikai da miyamna lambi da mai thadano khongjang sangsin ki Kwa Kaithel Konjeng Laikai da su NS Club Mayai Club Haino Khongnem bigi miyamna su bill asigi mayok ta khongjang sangsin ki Imphal Ziri lambi paringi langjing achauba awang khunau lamkhai Kumbong Bazar Takyal Kolom Laikai Khamnam Lairak Machin da su miyamna lambi thingba mai thaba yauna khongjang kaya sangsin ki Akoigi Manipur da East South North West Ladiba Akoi Taina Ipa Ipuna Tamambal Lamze Maselam Tamang Bayaroina Nintau Pali Matam the Kubum Maselam Mangam de Aduka Hojiti Saka Paiba Mayam Sina Marawari Mayam Sina Lam Yon Tokba Yon Zinba Adagi Mitop Sanghanba Aduga Manipur Masana na Migi Minayu Sintangda Lehena Bohona Pase Masi Koi Pamzade Hadona Mapam Sida Koi Economy Broadcast is Ataza Bani Akoi Hojikso Binzing Asikarigumba Pass Tauba Taudaba Habasi Laibag Lemnari Adukarigba Bin Pass Tauhiba Taragadi Akoi Sarkas Atuba Matamda Siru Puzu Pantadopio Birenzo Pantadopio Ado Narendra Mutizo Pantadopio Karidamakta Maitai Masa Wairaga Pam Gondana Lagadori Bano Tungda Hore Sai Sugi Kalaga Akoina Maman Yang Herba Akoi Borki Sinjin Nambi Bani Akoina Borki Sin Namba City Lebak Se Tungdu Laitana Lina Bagdamtan Nambani Atudu Laitana Laitraba Imaibi Mayamu Hanba Satra Satri Busai Zahanba Imaibi Kayabu Pubas Ebatauba Maram Masina Akoi Sohan Handanania Akoi Lebak Sigi Damakta Tungda Hore Bisa Sigi Damakta Kujang Letan Sangtangani Adugane Sidu Tawai Tadokani Habas Atuba Matamda Silumpa Silumpu Pantadopio Biren Pantadopio Narendra Muti Pantadokadabane Khoisauna raba lamdam asigi miyamna lengakna lautokhiba CRPC gi dhara chamani phumari gi athingba marakta lamjau da thoktuna singzamai mayengmam laikai gi Imphal More lambi paring da Bharat ki Prime Minister Narendra Modi amadi Chief Minister N Biren gi mitam mai thakre
Uripo Kabrabam Laikai Amadi Lalabung Takelebam Laikai da Sumiam na Bill Asiki Mayokta Kongjang Sangsinki Kongjang Adu da Saruk Yakiba Singna Bill Asi Jatnahan Bayaro Haiba Wafam Kaya Fongdoki Asiguma yamna lebaki chiriba tampa masida akhoi government gi makai de akhoi gi net thingjandana akhoi pau phongna ba yadabagi mong ma lebase masi pende mamdi keno da pau se phongna rakta ta taragadi akhoi thoning do thok tholok pa ya duna yargadi usiki laiba net se hangdok biyo pau phongna han biyo aduga praja jingje akhoi gi chapu manung da hapaga halaga habi gi wakhal ma khanba gi mong ma male masi ngasi akhoi Sigi laiba wakat mikon sigi kudung cabal lor ga government ge makai da na haijage yarga masi hangdok biyo masi am phatta ba poda ma tholok ka do male aduna hojik laiba ngasi gi changjali ba kongjang se hojik hek lok sabha gi asima men ta drok de khoi maka ta na changjan chi aduga hojik laiba thabak lepagi khongthang chi khoi sai sai gi thogdang lebi khongthang ji jo mase khoi maka chatha na ba program do lok tok piro na ha ngasi gi kanu ge media gi khudang de request tok jegi aiba bill si yarga di khoi notice da haiba notice da pass to biganu haiba se ai koi ngasi gi lengak bapu da su haijeri loinana Rajya Sabha da pambiri ba MP khuding makta su kai ku jabol no na koi ba su ana haijeri tari go masina pass on tolakana bill si sana da patara gadi ai koi civil society me amna changchal lak khungjang khuding makta upal gi mai ki gi su ge program hanbale Ngasi phongki ba pause singda kari kari maru eba pau yauri bagi haibadu amaktang punna khangminasi Sangai Express Amubo Piral Bed State in a Kongjang Sanction Kre Lambida Akanba Kongjang Sanction Bill Men Pack Citizenship Amendment Bill Ngarang Su Chief Minister na Home Minister Unakre Pongna Firm Rajya Sabha gi ngasigi lista Citizenship Amendment Bill Yaure Imphal East Curfew Thamkre Internet Thingkre Miyam gi Kongjang Su Hena Kansila Kadori Men Pack Ningasi dagi North East gi Amamba Numit Oire Haina Lauthokre Wian Lanpao Sintha leplaga mafam kayada lambi thingbagi khongjang sangshin kre amuba phiral thetpagi campaign chathakre February 12 North East People's Doomsday Lauthokre Yumthong khudingi miyoising ngasi lambi da thoktuna amuba phiral pairaga khongjang sangsil ase Manpack Zenimski staff regularization gi wathok writ petition file tawbada High Court na liberty pikre Curfew thamkre mobile internet thingle Manipur da su NRC sana hanaba Chief Minister na Rajnath takshin kre Naharol gi thogdang Chief Minister N Viren amasung Chief Minister Prema Khandu anina CAB Rajya Sabha da pass tawdanava Rajnath takshin kre Rajya Sabha da ngasi CAB pass tawnabagi puthor kadawriba asi amamba numit ni haina lauraga D-Day haina lauthokle Manpack Khwairamban Kaithel shutdown gi khongjang makha sathari pam gi pung kuntra taruki banna chawna akaiba pikre CAB gi mayokta Khwairamban Kaithel gi sana khongnangda amuba phiral thethkre hayeng governor amasung chief minister da Hindi lyric sing surrender tauragani Manjit Sarangthem Ichel Express lambi da gari senbiganu miyam gi amamba numit lakle paksana protest tawbiyu police ka mukna bada maheroi ani soktuna laikana kre amuba phiral paiduna maheroi singna khongjang sangshin kre MPCC na Imphal da wakat mifam sathakre hayeng na jantar mantar da sathagani CAB lising ani tara taruk Rajya Sabha da puthorактarabasu ordinance oina puthoklaga chanarakpasu yari ozoi sana laibak Rajya Sabha da ngasi CA bill lising ani tara taruk puthoklagani Citizenship Amendment Bill Rajya Sabha da hek puthokpada BJP ge lengak saugat patokani NPF lambi da thoklaga miyam na akan mamong da khongjang sanction biu Manpack Imphal East amasung West da curfew thamkre Iraibak amuba phiral singkatuna Imphal yauna Manipur gi mafam kayada CAB gi mayokta khongjang sangshin kre lenga ki minister masa ama oiraga CAB gi maramda khangdi khangdana wa panga nganganu ozoi pam gi pung kuntra taruki sintha lepagi khongjang sathari Aroibada maroiba pau amuk hana pizari Laingakna CRPC gi dhara chamani phumari gi makhada athingma thamkhrabasu mafam kayada miyamna khongjang sangsili police na tear gas su kapli MPCC na sinduna CAB gi mayokta New Delhi da khongjang sangsin kre Rajya Sabha da hauzik phawbadi CAB puthoktrei Rajya Sabha da charang na bathokli
amadi CA gi mayokta nupa singna mapi thongdaba khongjang sangsinkhre Hauzikidi Manipuri pau matang asar loi chinjare ehen ba pau ga loinana numidang pung 8 da muk phangbigani